Sel paiba Meitei macha kayana mapan lamgi Laining-ba amadi laisang-singda yamlaba senfam katliba adugumna Meitei furup ki Laining-Lichat Yokhatnaba Hotnariba Singdasu Mateng Panglabadi furup asi Henna Chaokhatpa Ngamgani haina kairau esigi MLA Laurembam Rameshwar na fongdorakli wafam asi ima laisem inat loisang na silaga tha khudingi ahanba yumsakisa nimita pangthokpa pukning Kundinnaba Yaibirel Sakhangnaba haina mingthonba Meitei Laining-ga mari leinaba Chaniga nifumanga suba mifamda mahakna fongdokhibani Seloi Langmai Chinggi Thalo Sibi Lokta leiba panthau gi sai konung nongpok Chingu thong Meitei Laikol da pangthokpa thoram aduda Chief Minister gi artist singgi Tengbang scheme gi makhada puthokpa jagoi isai su khudol tamkhi Aku Meitei kita tamina pernah lagi ni. Accept sih panthau nanti kan Manipur pernah lagi tamina betul. Kenapa Meitei punya? Ada panthau bersama lakukan dari nasi Malaysia Meitei di pau betul. Aku kita bersama ini sekolah ini apa itu? Aku isak ina betul dalam macam sakut kehar gede. Panthau mundi masa zaman terkawai, mangun aku pun mangna. Mateng pangba sange. Mapalam tu macam sana ini, bapa aku hanya main bapa kami lagi ni. Tulis macam lagi. Sana benda mula jadi support orang lagi. Aku gitu, Imphal hasil lagi tu kami lagi. Si pun macam thago kata, asyik kita nas kita macam Meitei kita macam tawiri basi kita macam tawiri mari, tharum kaya ada, aku Mateng pangba sange.